ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯃꯊꯦꯜ ꯈꯔ ꯊꯣꯡꯒꯦ ꯑꯗꯣ ꯃꯊꯦꯜꯁꯤꯡꯁꯦ ꯉꯥ ꯑꯃ ꯊꯣꯡꯒꯦ ꯃꯤꯔꯒꯥꯁꯦ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯄꯤꯛꯄꯁꯨ ꯅꯠꯇꯦꯕ ꯑꯁꯤ ꯃꯤꯔꯒꯜꯁꯨ ꯍꯥꯏꯅꯕꯅꯤ ꯑꯗꯣ ꯍꯋꯥꯏ ꯊꯔꯥꯛꯀ ꯍꯥꯞꯄꯒ ꯐꯖꯅ ꯊꯣꯡꯉꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯂꯩꯕꯥꯛ ꯍꯋꯥꯏ ꯈꯥꯃꯦꯟ ꯆꯅꯥꯟ ꯃꯇꯔ ꯇꯧꯔꯒ ꯀꯥꯡꯉꯧ ꯑꯃꯁꯨ ꯇꯧꯔꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯉꯧꯅꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯍꯥꯎꯁꯦ ꯂꯩꯅꯕ ꯑꯩꯅ ꯏꯁꯄꯤꯁꯦꯜ ꯃꯁꯥꯂꯥ ꯑꯃ ꯍꯥꯞꯄꯤ ꯑꯗꯨꯅ ꯀꯥꯡꯉꯧꯒꯤ ꯃꯍꯥꯎꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯇꯣꯏꯅꯤ ꯃꯁꯥꯂꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯂꯒ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯀꯪꯍꯜꯂꯒ ꯊꯝꯈꯤꯕ ꯌꯣꯡꯆꯥꯛꯇꯣ ꯌꯣꯡꯆꯥꯛ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯌꯥꯎꯕꯗꯣ ꯑꯗꯣ ꯌꯣꯡꯆꯥꯛꯁꯤꯒ ꯁꯣꯏꯕꯨꯝꯒ ꯑꯃ ꯏꯔꯣꯟꯒꯦ ꯌꯣꯡꯆꯥꯛꯁꯦ ꯑꯅꯧꯕꯗꯒꯤ ꯏꯔꯣꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯝꯇ ꯈꯦꯠꯅꯗꯦ ꯑꯗꯣ ꯏꯔꯣꯟꯕꯁꯦ ꯃꯅꯝꯁꯨ ꯁꯥꯊꯤꯅ ꯅꯨꯡꯁꯤ 이론ꯕꯗ ꯀꯔꯝꯅ ꯃꯍꯥꯎ ꯂꯩꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯊꯣꯡꯅꯕ ꯉꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯉꯁꯤꯒꯤ ꯊꯣꯡꯅꯕ ꯃꯊꯦꯜꯁꯤꯡꯒꯤ ꯃꯆꯜ ꯂꯩꯔꯦ ꯃꯊꯦꯜꯁꯦ 3 ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯁꯤꯗ ꯀꯥꯡꯉꯧꯒꯤ ꯃꯆꯜ ꯂꯩꯔꯦ ꯈꯥꯃꯦꯟ ꯂꯩꯔꯦ ꯂꯩꯕꯥꯛ ꯍꯋꯥꯏ ꯑꯗꯨꯒ ꯆꯅꯥꯔꯒ ꯃꯇꯔ ꯆꯅꯥꯔ ꯃꯇꯔꯁꯦ ꯑꯩꯅ ꯅꯨꯡꯊꯥꯡꯗ ꯏꯁꯤꯡꯗ ꯇꯤꯡꯁꯜꯂꯒ ꯊꯅꯝꯕꯅꯤ ꯑꯗꯨꯒ ꯑꯁꯤꯅ ꯏꯔꯣꯟꯕꯒꯤꯅꯤ ꯁꯣꯏꯕꯨꯝꯁꯦ ꯊꯨꯝ ꯍꯥꯞꯄꯒ ꯁꯦꯡꯅ 2-3ꯔꯛ ꯆꯥꯝꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯀꯪꯕꯁꯦ ꯑꯩꯅ ꯅꯨꯡꯊꯥꯡꯗ ꯏꯁꯤꯡꯗ ꯇꯤꯡꯁꯜꯂ ꯊꯅꯝꯕꯅꯤ ꯗꯦꯁꯤ ꯑꯂꯨ ꯂꯩꯔꯦ ꯎ ꯃꯣꯔꯣꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯅ ꯉꯥ ꯊꯣꯡꯕꯒꯤ ꯃꯆꯜꯅꯤ हवाई थ्राक लेरे आलू लेरे टोमेटो अदुगा फतिगोम अतै मचलसिंगदि अदुम थोंबा मतमदा हापचरगे हौजे अहानबदा इरोनबसे हाना फुटलगे अदुना अइना सिदा कुकर अमा लौरे कुकर सिदा सोइबुमसे हापचलगे अदुगा योंगचाकसे असिसु हापचलनी अइना देसी आलू से तंगाई तंगाई खाइदोएबा इरोनबदी देसी आलूना हाउबा हेली अदो तंगाई खाइदोगदी खोकपसे नुंगाइको अदो हौजिक असिदा इसिंगसे हाइजलनी अदुगा कुकर से मखुम खुमजलगा सिटी से 2 कामहलनी सिटी कामहल मतुंगदा अदुम मासे चनिल से मसा मतोमता चखिबदो अदु फावबा थंबिरनी हौजिक असिदा इना टिफिन मचा अमदा उमोरक से चामथोगा हापचले अदुगा nga matum ayaiba ani khak hape ironbada nga hapagi mahau sidi hainingai leite mayam yaragadi leiragadi dum hapiu aduga sidana ngari leire isingse khajik hapani aduga टिफिन से मखुम खुमजिलगा असिदी अइना चकमाइदा ngandoini ko फुटपदा हापत्रे हौजिक कंगौगी खामेन से अमुक सोइरगे खामेन से खितंग सांगतक सांगतक सोइरगे खामेन से सेम लोरे हौजिक ताउद्रि फाउ मनुंग से इसिंग द तिंगसलगा थंबिरनी असिना कलर से चेंज ओइदना मासे ngosong औरगा दुम तकतक तियगा लेगनी हौजिक nga से अइना मकु खोक्तोए अदुगा मागी ममई मसा सिंग से लोइना कथत्तिरे हौजिक असि सेंगना चामथोकपिरगे अदुगा nga से सेमगे मयाम अइसे अंगांग ओइरिङैदै दुमको अखोइ मा ओइनाका nga सेम उरगा nga से याम पाइनिंगबा अदुगा nga सेमनिंगबा या फाउयेबको अदुना अइसे दुम पिङैदगी दुम nga से अइना सेमनिंगबनिना दुम सेमया nga हेक लेरकपदा अइना खोइ मादा अइ सेमदोगाइना हेक्ते सेमथोकपा हाइदि nga सेमबा nga मचा मनबा असे तंदे अदुगा nga से चाबसु याम पामजेयबा थोंबसु पामी nga गी मतांगदा अइना पामदबसे कैते लेते हाइदुनी हौजिक nga से सेमबा लोइदुना चामबसु लोइरे अदुना ताउथोकनबा याइंगंगा थुंगसे तोसलगे फजना हौजिक गेस्टा खांग अमा थांगले थाव हापिरनी थाव से खितंग यामना हापगे nga से ताउबा लोइरगा अमु कंगौगी मचलसिंग से असिमु लोइना ताउथोकपिदुइनी हौजिक nga से हापचलगे अदो अइगी से nga से ताउरगा थोंगे तौबनी करिगुंबा सि nga सिदा ताउदना थोंबा तारगदी लोइना तोइखिदना मतुंजे चाबा फंगौदेबा अदुगा ताउरगा थोंबगी महाउसिना मु अमुक तोंगाली अदो कनागुंबा अमममदि nga से ताउदना थोंबसे चाबा हैनदेबा हौजिक अहानबे से ताउबा लोइरे अदुना अतै लेहौरिबा सिंगसे लोइना ताउथोकपिरगे nga से ताउबा लोइरे हौजिक खामेन से अमुक असिसु लोइना ताउथोकपिरनी खामेन से ताउबा मतमदा खितंग मतम से खरा कुइना ngौसनबिगनी अदुना होरेन चाबा मतमदा कीमगा महाउ लेदुइनी से सुमाइना खितंग गोल्डन ओइरकपसे असि चप चारबनेबा असि मतांग सिदा लौथोकपिरनी हौजिक लेहौरिबा खामेन अतै सिंग असिसु लोइना ताउथोकपिरगे
ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯅꯥꯔ ꯃꯇꯔ ꯑꯇꯤꯡꯕꯁꯦ ꯑꯁꯤꯃꯨꯛ ꯇꯥꯎꯊꯣꯛꯄꯤꯔꯒꯦ ꯃꯥꯁꯦ ꯃꯨꯜꯂꯀꯥꯟꯗ ꯑꯗꯨꯝ ꯃꯇꯣꯝꯇ ꯄꯣꯛꯈꯥꯏꯕ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯨꯜꯂꯦꯅ ꯇꯥꯛꯄꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯂꯧꯊꯣꯛꯄꯤꯔꯅꯤ ꯌꯥꯔꯦ ꯄꯣꯛꯈꯥꯏꯕ ꯑꯃꯅꯤ ꯌꯥꯎꯔꯦ ꯑꯁꯤ ꯃꯇꯥꯡꯁꯦ ꯌꯧꯔꯗꯤ ꯀꯦꯝꯃꯕꯅꯤ ꯐꯖꯅ ꯍꯧꯖꯤꯛ ꯑꯁꯤ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯕꯥꯛ ꯍꯋꯥꯏꯁꯦ ꯑꯁꯤꯃꯨꯛ ꯇꯥꯎꯊꯣꯛꯄꯤꯔꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯅꯝꯒ ꯃꯣꯔꯣꯛ ꯑꯀꯪꯕꯒꯁꯦ ꯈꯤꯇꯪ ꯇꯥꯎꯊꯣꯛꯄꯤꯔꯒꯦ ꯍꯣꯔꯦꯟ ꯀꯥꯡꯉꯧꯒ ꯂꯣꯏꯅꯅ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯆꯤꯛꯄꯁꯦ ꯑꯁ ꯁꯥꯊꯤꯅ ꯍꯥꯎꯗꯣꯏꯅꯤ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯞꯆꯜꯂꯒꯦ ꯑꯗꯣ ꯀꯥꯡꯉꯧꯒꯤ ꯃꯆꯜꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯥꯎꯊꯣꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯊꯨꯝꯁꯦ ꯈꯖꯤꯛꯇꯪ ꯆꯥꯏꯁꯜꯂꯒꯦ ꯊꯨꯝꯁꯦ ꯌꯥꯝ ꯍꯦꯟꯅ ꯍꯥꯞꯄꯤꯒꯅꯨ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯒꯦ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯉꯧꯕ ꯍꯥꯞꯄꯕꯅꯤꯅꯀꯣ ꯑꯗꯨꯒ ꯁꯤꯅ ꯖꯤꯔꯥ ꯑꯁꯨꯕꯅꯤ ꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯀ꯭ꯔꯦꯠ ꯃꯁꯥꯂꯥ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯁꯤ ꯗꯥꯜꯆꯤꯅꯤꯒ ꯑꯦꯂꯥꯏꯆꯤ ꯑꯅꯤꯒꯤ ꯄꯥꯎꯗꯔꯅꯦꯕ ꯗꯥꯜꯆꯤꯅꯤꯒ ꯑꯦꯂꯥꯏꯆꯤꯒꯁꯦ ꯑꯩꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯄꯥꯎꯗꯔ ꯁꯦꯝꯕꯅꯤ ꯑꯁꯤ ꯈꯤꯇꯪ ꯆꯥꯏꯁꯜꯂꯦ ꯑꯁꯤꯅ ꯃꯍꯥꯎꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯇꯣꯏꯅꯤ ꯃꯌꯥꯝ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯂꯣꯏꯔꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯈꯥꯏꯗꯣꯛꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡ ꯑꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤ ꯀꯥꯡꯉꯧꯕꯨ ꯑꯣꯏꯔꯣ ꯉꯥ ꯊꯣꯡꯕꯕꯨ ꯑꯣꯏꯔꯣ ꯏꯔꯣꯟꯕꯕꯨ ꯑꯣꯏꯔꯣꯀꯣ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯉꯥ ꯇꯥꯎꯈꯤꯕꯒꯤ ꯊꯥꯎꯗꯣ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯁꯤꯗ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯦ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯍꯪꯒꯥꯝ ꯊꯥꯎꯅ ꯉꯧꯕꯅ ꯍꯥꯎꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯇꯦꯖꯄꯇꯥꯁꯦ ꯑꯅꯤꯈꯛ ꯊꯥꯗꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯄꯥꯁꯄꯣꯔꯣꯅꯤ ꯄꯥꯁꯄꯣꯔꯣꯟꯁꯦ ꯂꯩꯇ꯭ꯔꯒꯅ ꯃꯦꯊꯤꯒ ꯖꯤꯔꯥꯒ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯆꯅꯝꯁꯤꯡ ꯑꯁꯨꯕ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯌꯦꯅꯝ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯤ ꯈꯤꯇꯪ ꯃꯔꯛꯇ ꯀꯠ ꯇꯧꯕꯤꯔꯦ ꯑꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯑꯁꯤꯅꯀꯣ ꯐꯗꯤꯒꯣꯝꯒꯤ ꯃꯀꯣꯛ ꯄꯨꯂꯞ ꯊꯪꯕꯗꯨꯅꯦꯕ ꯃꯅꯥ ꯅꯠꯇꯕꯗꯣ ꯑꯁꯤꯁꯨ ꯁꯣꯏꯔꯦ ꯑꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯉꯧꯕꯁꯤꯗ ꯑꯁꯤ ꯉꯧꯕꯗ ꯍꯥꯞꯄꯁꯦ ꯃꯅꯝꯁꯦ ꯅꯨꯡꯁꯤꯔꯒ ꯃꯍꯥꯎꯁꯦ ꯍꯦꯟꯒꯠꯄꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯤꯡꯁꯦ ꯈꯖꯤꯛꯇꯪ ꯍꯥꯞꯆꯜꯂꯒꯦ ꯍꯤꯡ ꯍꯥꯞꯄꯁꯤꯅ ꯃꯍꯥꯎꯁꯨ ꯍꯦꯟꯒꯠꯂꯤ ꯑꯗꯨꯒ ꯆꯥꯕ ꯇꯨꯝꯕꯗ ꯃꯇꯦꯡꯁꯨ ꯑꯣꯏ ꯍꯧꯖꯤꯛ ꯑꯁꯤꯗ ꯇꯣꯃꯦꯇꯣꯁꯦ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯑꯥꯂꯨ ꯁꯣꯏꯔꯒ ꯊꯝꯕꯗꯣ ꯑꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯇꯔꯁꯦ ꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯈꯔ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯃꯀꯨ ꯌꯥꯎꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯇꯣꯏꯅꯦꯕ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤꯗ ꯌꯥꯏꯉꯪꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯅꯀꯣ ꯃꯣꯔꯣꯛꯁꯦ ꯄꯦꯁ ꯑꯣꯏꯅ ꯇꯧꯔꯒ ꯊꯝꯕꯅꯦꯕ ꯑꯁꯤꯁꯨ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯑꯁꯤꯃꯥꯏꯅ ꯍꯥꯞꯇ꯭ꯔꯒꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯑꯁꯨꯕ ꯑꯣꯏꯅ ꯍꯥꯞꯄꯒꯁꯨ ꯍꯧꯖꯤꯛ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯆꯜ ꯑꯁꯨꯕ ꯈꯖꯤꯛꯇꯪ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯃꯌꯥꯝ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯍꯥꯞꯄ ꯃꯆꯜꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯁꯦꯝꯃꯒ ꯆꯥꯖꯩ ꯑꯗꯣ ꯑꯁꯤꯅ ꯃꯍꯥꯎ ꯂꯩꯕꯁꯨ ꯍꯦꯜꯂꯤ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯍꯧꯖꯤꯛ ꯑꯥꯂꯨꯁꯦ ꯃꯨꯟꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯐꯥꯎꯇꯪ ꯃꯍꯤꯁꯦ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯍꯋꯥꯏ ꯊ꯭ꯔꯥꯛꯇꯣ ꯃꯀꯨ ꯌꯥꯎꯕꯗꯣ ꯑꯁꯤ ꯍꯥꯞꯆꯜꯂꯦ ꯑꯁꯤ ꯑꯗꯨꯝ ꯆꯨꯞꯄꯒ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯋꯦꯅ ꯍꯥꯞꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯃꯈꯨꯝꯁꯦ ꯀꯨꯞꯁꯜꯂꯒ ꯃꯨꯟꯕ ꯐꯥꯎꯕ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯍꯧꯖꯤꯛ ꯃꯆꯜꯁꯤꯡꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯉꯥꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯩ ꯑꯗꯨꯝ ꯈꯔ ꯇꯦꯟꯁꯜꯂꯕꯅꯦꯕ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯁꯥꯡꯉꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯕꯣꯔ ꯑꯣꯏꯅꯦꯅ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯃꯍꯤ ꯍꯥꯞꯇ꯭ꯔꯤꯉꯩꯁꯤꯗ ꯃꯆꯜꯁꯤꯡꯁꯤꯒ ꯉꯥꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯌꯦꯟꯁꯥꯡꯁꯦ ꯃꯥꯒꯤ ꯑꯣꯏꯒꯗꯧꯕ ꯆꯥꯡꯁꯤꯗ ꯃꯍꯤꯁꯦ ꯍꯥꯞꯄꯤꯔꯒꯦ ꯍꯧꯖꯤꯛ ꯌꯦꯟꯁꯥꯡꯁꯦ ꯁꯧꯒꯠꯂꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯖꯤꯔꯥ ꯑꯁꯨꯕꯁꯦ ꯆꯥꯃꯁ ꯑꯃꯃꯨꯛꯇꯪ ꯍꯥꯞꯄꯤꯔꯅꯤ ꯉꯥ ꯊꯣꯡꯕꯗ ꯖꯤꯔꯥ ꯑꯁꯨꯕ ꯍꯥꯞꯄꯁꯤꯗꯤꯀꯣ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯤ ꯉꯥ ꯊꯣꯡꯕꯁꯦ ꯍꯧꯖꯤꯛ ꯃꯩꯁꯦ ꯄꯤꯛꯅ ꯂꯩꯊꯔꯒ ꯌꯦꯟꯁꯥꯡꯁꯦ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛꯇꯪ ꯌꯥꯏꯕꯣꯏ ꯊꯝꯕꯤꯔꯅꯤ ꯑꯁꯤꯅ ꯌꯦꯟꯁꯥꯡꯁꯦ ꯃꯔꯩ ꯃꯨꯟꯁꯟꯅ ꯍꯥꯎꯗꯣꯏꯅꯤ ꯃꯊꯛꯇ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯏꯔꯣꯟꯕ ꯐꯨꯠꯈꯤꯕꯒꯤ ꯃꯆꯜꯁꯤꯡꯗꯣ ꯂꯣꯏꯅ ꯍꯩꯗꯣꯛꯄꯤꯔꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏꯅ ꯑꯅꯧꯕꯒꯤ ꯃꯀꯨ ꯈꯦꯠꯂꯒ ꯐꯨꯠꯄꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯀꯨꯁꯤꯁꯨ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯑꯥꯂꯨꯁꯤꯁꯨ ꯃꯀꯨ ꯈꯣꯛꯇꯣꯛꯄꯤꯔꯒꯦ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯃꯅ ꯑꯥꯂꯨꯁꯤꯡꯁꯦ ꯇꯛꯈꯥꯏꯕꯤꯔꯒꯦ ꯑꯗꯣ ꯑꯥꯂꯨꯁꯦ ꯌꯥꯝꯅ ꯇꯣꯏꯔꯒ ꯇꯛꯇꯣꯏ ꯅꯠꯇꯦꯗ ꯑꯗꯨꯝ ꯈꯔ ꯈꯔ ꯄꯣꯞꯂꯤ ꯄꯣꯞꯂꯤ ꯑꯗꯨꯝ ꯊꯨꯒꯥꯏꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯎ ꯃꯣꯔꯣꯛ ꯉꯥꯔꯤ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯉꯥ ꯑꯌꯥꯏꯕꯗꯣ ꯃꯔꯛꯀꯤ ꯃꯔꯨꯁꯦ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯊꯨꯝ ꯍꯥꯞꯄꯅꯤ ꯄꯨꯟꯅ ꯐꯖꯅ ꯇꯛꯈꯥꯏꯔꯅꯤ ꯏꯔꯣꯟꯕꯗ ꯉꯥ ꯍꯥꯞꯄꯒꯤ ꯃꯍꯥꯎꯁꯤꯗꯤꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯉꯥ ꯍꯥꯞꯄꯗꯤ ꯃꯥꯏ ꯃꯍꯥꯎꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯤ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯂꯣꯏꯅ ꯐꯖꯅ
ꯇꯣꯠꯁꯟꯃꯤꯟꯅꯔꯒꯦ ꯑꯗꯣ ꯏꯔꯣꯟꯕꯁꯦ ꯃꯅꯝꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯏꯔꯣꯟꯅ ꯍꯥꯏꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯃꯅꯝꯁꯤꯅ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦ ꯍꯥꯎꯁꯨ ꯍꯥꯎꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯏꯔꯣꯟꯕ ꯂꯣꯏꯔꯕꯅꯤꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯃꯊꯛꯇ ꯐꯗꯤꯒꯣꯝꯒ ꯇꯤꯜꯍꯧꯒꯁꯦ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯒꯦ ꯍꯧꯖꯤꯛ ꯃꯊꯦꯜꯁꯤꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯆꯥꯂꯨꯛ ꯁꯦꯝꯖꯔꯒꯦ ꯃꯌꯥꯝ ꯆꯥꯂꯨꯛ ꯐꯖꯅ ꯁꯦꯝꯃꯒ ꯆꯥꯕꯁꯤꯁꯨꯀꯣ ꯌꯦꯟꯁꯥꯡꯁꯦ ꯃꯊꯦꯜꯁꯦ ꯍꯥꯎꯇꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯍꯥꯎꯗꯧ ꯃꯥꯟꯕꯅꯤ ꯍꯧꯖꯤꯛꯁꯤꯗ ꯆꯥꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯗꯅ ꯉꯁꯥꯏꯒꯤ ꯈꯥꯃꯦꯟꯒ ꯂꯩꯕꯥꯛ ꯍꯋꯥꯏ ꯆꯅꯥ ꯃꯇꯔ ꯀꯥꯡꯉꯧ ꯇꯧꯈꯤꯕꯗꯣ ꯑꯁꯤꯁꯨ ꯁꯥꯏꯗ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯊꯛꯇ ꯃꯣꯔꯣꯛ ꯀꯥꯡꯖꯤꯁꯦ ꯑꯅꯤꯈꯛꯀ ꯍꯥꯞꯄꯦ ꯑꯁꯤꯅ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏꯖꯥꯔꯒ ꯉꯧꯕꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯌꯦꯡꯅꯤꯡꯂꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯥꯎꯕꯅꯤ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯂꯤꯡꯛꯇꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯁꯥꯏꯗꯇ ꯊꯕꯤ ꯈꯔꯒ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜꯁꯤꯡ ꯑꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯃꯦꯟ ꯑꯃꯇꯪꯗꯤ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯃꯊꯪꯗꯁꯨ ꯑꯅꯧꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ